Thamoida thamge, thamoida lotlo. Magun layhange, tumin nungsizage. Khamban jawani, thina chaisano. Henman bana nushiba phawkibani khamban ba. Lainado risigi manakta changsilaktuna lepi. Kapsinaribra tauribado khangde. Mapidi taba mali nupado. Madu uraga lainadi nokningbana khangma ngamdre. Maramsu khangde kaplibadogi. Angang macha pikliba amana mana haiba yadrakanda. Kaplaga sauduna leibadoga mana kre. Risigi mataudo. Sir, kayino kapido? Kapini, kapningbay. Laina pamung machinuda tapna famthai. Kanana kaher ino, sir. Mamaido fatlay sila irisi. Kanamtana kiyam tarimte. Laina nokpado khang nabo nabada. Mamaido non tharaga khangi. Sir na kapapakchade. Sauraga layo. Mina uraga nokna jani ko. Ikaidra. Ikaide. Nangi maram oibagine. Aina kapise. Thamoy susole. Wakal supikshile. Ay isada awawa supi. Nangay biyang wale. Lainado risigi mit anido da munna yinglai. Amukta so adugumba mit yeng risida yingdri. Risisu yinglakliba mit anido da yinglaga tapnairi. Bem, marol su thoktama. Aigi thamoy sida makhol thoktami kukhudi. Wahayama tatana harise. Nangay gino khangra. Laina khangde haibagum. Tapna makok hairi. Risi handakti lapna famlamado. Changsilai lainagi nagda famlai. Nang manushi harini. Marol thokde, makhol thokde na thazadira. Itap tapna yam thazada hairi laina. Thazay. Sarbo aini yam thazay. Risi laina da peri peri yinglai amukso. Nushibadi nushidawa. Laina nok thorakle. Makhol khazik thokna. Kanana so nokningloi risigi matangduda adugumba yamna sonjaba maongdudi amukta su udri piri piri toraga hairakpadudadi noklubani laina so nokpadu phajinaga hairi nungsi risi perammadagi chapliping ha laina da sor hondake yengi second khradu chapliplaga mamaidu salek thokraga kapthorakli makholga thokai laina nakso ikaiba sapunsinna Mamay lay thoklaga nokle machin ban phajin laga. Risi kapado lep laga muhairi. Ay ngasidi yung ngaw banati. Ay buthim ngano. Laina so handakti yam sing na haizirai. Thim banati lagna basunati. Sargi nungsibada ay sukhangi. Sar na nungsibadudagi ay na kay sutaroyi. Haraw baga nungsibagi henman baga punsin nakri. Masado itaw tawirisi noksunokli. Laina suklak yeng laga hairei. Kapsinera ngasaido. Nate, pitari sidi. Sipa kapsina bani haigero. Asi hairaga mamaydo yam naksilak laga mamita chokli mado. Pido yengo haibago makuna haifet thilni. Maram sulaitana kaygino sarna kapise. Aduso migi kada chang aga numidang sida. Nang nangasay loyumbaga wari sabado uraga. Aiga satsini yadaba. Aduga nang loyumbaga kuiba satro. Lainari sida yinglaga pisumdo suklap tawi. Sir di kamayna. Sir lakpra. Lakti. Ay lakraso nang busena na mami kya thami. Bem. Loyumba kakiwa nati. Ay na nang munatan na thadokti. Maga sa minaba kak nati ay na nang busena ba. Nangi khongthang kuding nangna chatpa maike kuding senai. Ai bo hajikso lana oribra sir. Lainagi khutto chena paisilai. Nang bulana ukibadi miko khara khaktani. Nushibana henkre. Thazabana henkre. Ngaujabana henkre. Nang lande ai khangi bem. Nang lande khangwa numitudagi nang busenarakpani. Yumsida nangi yeknaba laite. Ai babadi saing chabani. Ay yeknaba makokso ay babane. Babagidamag nang ay amadi yumsida tathiba misakto oigano. Sir, mafamdo toklase. Ay pamdre. Ningsing baso. Ay pamdre. Laina. Sir, ning. 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 Ay pamdre. Laina. Sir,
Loikre, mangre, fataba makhoiso. Makokto tapna nomirisi. Nangi oiba waridi aina khangi. Ado aigi oiba waridi nang hangloidro. Khangning dabra. Aigi warise khanglagana nang aibu hena warogadro. Lithoktana tamthoktana adum lairorabbe. Lainari sigi oiba wadi khanglode. Kari karamba wari haina khangning masu phawi. Khangningi. Warise khanglaga nang aido dum nungsiba ngamgadro. Natraga nang aibu haina daba misa oikradi. Akiba sumi paiba su pokli. Adubo ai nangondadi minam loi. Haigi, loina haigi. Karino phumdana lotliba warido hairo haina. Lainari sida munna yengli. Rishi mamai lukthakre wado haiba haurai. Chahi ani helabagi mamangni. Thamoy ama palubana nusiba masa khangbani. Thamoy na khoinasabi mahakpo apamba poktuna aigi oijagi punsigi nakta thamjagi ningjabani. Matamado risigi mamana Wang Enterprises po magi makutta sinakiba matangduni. Yasnaga risiga khangnaba chahi amadi farakle. Nungsinay asuki mati. Yasnadi mapaga magata laybani. Risigi imungadi yamna khenay. Adubu risina yasnabo yamna nungsizay. Numidang wairamni. Risi office hour loiraga yasna hoigi lekayda chatlugi haina mathanda gari do thodorai. Phone do lagthoklaga yasnada so call tawraga wari sana lakpani. Ngayak takniba sum uningdana tawbani. Waham swairamgeba. Yasnana. Kay wano babasu thabak halaktre. Yum sami kanam talayraroi ay amung chathoadi. Fari duna yumda direct wena laagi. Taning dida ay Angelina nga laki kuhibadi yaroy ko. As nang Angelina do natradi namana bilay zadrabo. Kay dorangiba. Kayso daw di. Noy sale pa iba masen nga na zadraga Angelina ga igiti na mada saubira ka no. Hoy siya ese kuirir sa tolo. Call tham na kri anido. Angelina ga Yasna ga se pikningay dagi tinarakpani. Laikagi mamana bini Angelina hoigi family na yamna ling beheli. Risigi mapa Govindas ka Angelina gi babaning themgana luxury gi mini. Risigi Yasna ga so khangnay haibase imung ahumak na loina khangi. Masida hena kalak khaman chawri badi Angelina gi family ni. Risibo asuki matik pamjabani Angelina na. Luna tinaribi mamana bi Yasna ga khangna banupani khangna. Rishibo nungsibani lotna. Asigum laba pukchel piklaba Angelina gi wakhaldi. Rishinga Yasna nga nadi khangbanati. Mapagi lam chatna company dagi ningthem siyaw na tangthokibagi warhauda. Yana dabadi laikrabani. Masinani Rishina Angelina da hainadabaso. Adubo mapa masen gi wafamni atopa imungi misingda kahina Rishi lana laude. Yasna lairabaso Rishigi family na yai yadaba tawdi. Govindas ki wafam di arrivani phatrabaso asiguma machagi wafam sidadi Govindas yaudi. Yaya diso pam diso hairude. Haina kibagi matung ina Yasna gi Angelina ga thorai. Rishi na hana na ngaiduna leiramle. Angelina di Rishi ubada hina apam behelagli. Mapukning da khanbani maithong na di saklon amani. Nongmi hairi. Chalo noro ay swai da leiragi. Hoy. Nofet taw na Rishi do gari nagi kumtharak laga lepi. Yasna na manak yorok paghairi. Angel sing ngasi di changaktre kedore. Leiramgi asida ado tuan kay haidoino. Rishi makutta pocket humlaga gari da nga tharap leplaga nongmi hairi. Ibani gi lohong wafam imana palli. Athuba do hong na batawse nai. Nang babado sayo. Tuan wafam da hauze egi imu. Rishi na wado fatali. Hoy yare haibadu khak hairo. Babaga tanaraga atay di ay naloy sini. Awat pam talihaloy, nangi ayabaduni ay napamani. Atay ihin madi ay pamdi. Yasna tuminalay.
Rishina. Numidang hoi haiba pakhomda piro ai call torke ko. Chango ai suma lagi. Pau sa hingina lakpani. Kaigino asuk thuna wafam sa. Taftaba pam deba yungi mau pami. As ton nang se khuda khuda ki wangakta. Marai togano chango chalo. Kuina wari sade. Wafam dukhak hainaraga yasna mayum hanjinkre. Rishi su hankre. Hairam liwa wafam do Angelina da so kangali yasna na icham chamda. Angelina do nokta yada nok laga. Laibak pambi ayi ta nangi laibak se pamjay. As upaba nupa ama panglasida nang na yate na tawdana mong layeba. Masak haire kari na buwat ni giba. Piba murti na yengle yening daba kari bu yawgi. Matik chare imung su mina masak hang na ba imung. Sida bu nang kagi wari no ba nung ay nilay tuo mina nang di kalang na fawara doy ni laibak fay hay na. Mahana matik chaman masida ay gumagasa yam na ketnara brana ay pangkidaki Angel. Taning dida nungsibidaw ba man pasa na asok nungsijay sidi nang nihenjin na kanjili yari babada hayro wafam do nang ngamdraga ay haybigi no imung nga di tonoy gatum kang na day kang niyi nang di amok faw chatlam kiroy babagi thabag di chatpada ay di dum yawi may mamadus ayam pabani nang kay su tawray ba ado handa krasang na maduda chatray Rishi so ingwanda kaudray ado kay gisang na ino ba Kang nida iso, baba so tok le moy company dagi. Rishi so ingwanda saurabra kang de. Tawdok tu day. Hana di hekta kaubani, ngasi di kaubiramdre. Sauram mayda, ay horen hangi. Wari sanaraga anido mayum may mahanzinakre. Rishi na hayram ni wafam do ahal masensu yanarabato. Loong magi matam fawba lep labani. Invitation card semnaba fawba design fazaba khanba hore. Asiguma mayam si Rishina loina tawbani. Imung ani di haraw yanaduna sem saba loirak labagumani. Loong mado khrat huzilaba so tha ama hena di watli. Marak tu de yasnagi mapok numi tasan magi Rishina hotel ama wairaga party macha masilami. Manilay manandi lohong mamayani tawrono haibani. Adubo Rishina yakide. Party do numinang sinmani. Mamanabi mamanaba adum tille pik thale party to fomdo. Isay thaduna jaway saba isay sakpa magi thokpani. Ke kaklaba tungda amaga ansina do na wari tawri. Rishi khomthang khuningda Angelina na senari. Yasnagi manak to sulaiti. Tongana mayamgi maraktagi naitom taduna leiri. Miyam maraktadi yawba saduna huran bigi saklon amada Rishibu senari. Rishi di nok laga yasnagi manakta mamana maga wari tawri. Invitation card to chatpa yare kaino. Rishina. Karangan maling na tawbani siyamari tawrena. Mamana bam nairi. Hekta sa tawsin kiba tabagse. Sinabudi farena. Afaba thabakti kuina thama fatabani. Rishi do no fet tamang tawi. Yasna wai ngang dida kedore. Yasna nok laga. Kesa taw dida. Ay wangang pam khangdrama. Wari watai torom laga kola malak pamali matanda mayam tiliba mafam dagi Rishi hai fe thoki. Adug matan jadoni Angelina so matung inakiba. Rishi koldo aruboy banara mayam ni hauri ba dagi lapna thoraktuna sanari. Tungon thoklaga lepmingai Rishi da kanagum amana thengzilakpagi mamai do satlai thorakpani. Angelina gyan ngauri leirambado obada Rishi ngai. Angel kedore. Angel do marwal ga faini. Kisado dida. Rishi ay khara ngauri ngasidi. Yasna di nang sida kedorino. Kola malakpa ado yuwari toromani. Manung chang alayudana. Atune ingam drise amda sambiramo. Rise kay sukhanda Angelina bo manung da hepet samlaga pusilakpada mafam chana famali. Yasna na Angelina gi manak famlaga. Angel kay no to risibo. Yasna nanginumine enjoy do. Rise ngasi ni Yasna so taste on sidana.
Kayino noyamda thaktrabo. As ay kaireda. Risi kaisnu khande Angel gi wafamno Yasna khak natana mayamna su yadadana khra thakre Yasna su yauna. Makha taba makhoi enjoy tawminari party do. Pung tara helakle matamdo. Adum kandari Risi hidak ngauri. Yasna su thai mako khazi khazi ngawa horabani maso. Angelina na toksinabani ngawa sabani. Angelina Yasna gi manak changsilanga hairi. Hanna matokse. Yasna na. Ngaiko ton sekre Angeli. Magari tho mangam dong mandi. Angelina machin mai fet chinglap noi. Yani thogi akoy man krasla. Yarui magi angang kaonge. Angelina Yasna da khani yengi. Yasna ngamboy ngamdoboy hawalaga. Rishina ngauri famli ba sofa do da chatke tawmaga. Angelina na Yasna gi kodang do tafai. Ay mapan ngaramagi. Ko yaw ngawi Rishina la sayo ko. Tingi. Asi hayram langi Angel thokri mapana thoklanga. Number amadadi Rishi gi number do da toksili. Somna Rishi Yasna na lairinge call do lakpani. Rishi nisagi mayayna kanano yingda sa paikali. Hello? Rishi mapanam na thoro. Nupi khonjel no da Rishi do hyper screen na yinglaga. Kanano? Please Rishi amta thoro oba. Rishi nakan na family ba Yasna da kashu hayram na mapan thorai. Yasna su khangaudre Rishi na hogot kibado nisagi manilna. Mapan na thorak laga Angel lepto na layami. Angel kinore. Yasna gi manakta amta thilamo ay. Rishi ngangak na. Madi manung dale hoy na hozikta. Natti hozikta ni second floor da kakibani. Nang sa seba masano ngay ta mamali. Ay ginakta hozikta Yasna ni da. Asi hayraga makhot na manung lom dai fet thili. Nangi bab no oyam gani nupamaga kakibani. Kanaga. Lao. Nisado nga gyan menta da hoy hayna Risi mathakta karakli. Yu ngawbagi kudong chabe Angelina na lawkibani. Corridor da lakminaringe tungdagi kaygumba amana safu amaga loinana Risi gi kokta suraki. Rishi lengmay da tusinkre. Wirum onthok yenglakpada. Mami sami nupa ama oi. Tusilingi tanjado amuk lauraga Risi bo unconscious oi nabagidama jalpidem spray fawba sizinaki. Madugi matung ina Risi do mamit wishinkre. Hozikti Angel gi ningba thongle. Risi bu room da pusilaga tumali. Yengbada phasaroidaba photo kaya lauduna khudakta social media da viral oihanki. Maduna Risi gi punsigi khwaidagi mingchat thiba amadi mai thiba khongthang ama oikibani. Nupa makso nupi ma nei lai na sanaki. Rishi apang mata haure jamna khalluba mina hina mabu singsilamle. Numito da Angelina na sin cable plan duna Rishi amadi Angelina chien bataki. Chana bino oihanki Risi upai laikide. Mana wakhal lakpadadi nongali gyan pura magluri ma makukto ngauri hawgalakpada ngayak famduna leirui. Leiriba kado koyeng yengbada urakle sofa amada Angelina leirido Risi khakpre khangi gyan tadre mana toriba mayamdo phuk hawgali betudagi leiramliba matausi karino gyan tajade masana ningsinglai thokiba thodo khara pocket ta hapliba phone do lauthoklagi yengi pung kya tarabano haina pung do ubada Risi makuk paire ngayak tuda ma kari togadabano khangdre. WhatsApp ki leiramliba notification do uraduna changduna yengi. Social media da chaikiba photo duni. Risi makok chakadori uriba mayamse. Tafom khangda phamungna makut pairaga amuk hanna famthai. Minute khara unglaga leiruraba tung sofa da tumliba Angelina da yenglei. Phu hawalaga room da leiriba ising yawma glass ama paikhalaga Angel gi mamaida hizilei. Khakpre khangi nupino phuklong na hawalai. Rishi sauna maya krak chiklaga haire. Nang na toriba drama sa kaino. Nang mang na ingon na ilay na sana ba? Angel do kablay. Rishi, kaino nang haisi ba? Nang so iso chap mana dra. Ay khang di. Nang na khang di thawdok se kanana no. Mafam sida ka sida leram se kanana no. Nang so ding singo. Yes na gi managta ibani laki ba na dra. Madugi matung ay khang di.
Rishido tafam ama khangre. Makut khado mising laga amukka swai. Yam thuna sengdo. Natre nang Rishi na hatkani. Asi hairaga room dudagi thong do hang laga thokre. Rishi thokra bato. Angelina sakpam hongkre. Machin bando jinglap lok laga tapna soli. Bababu ikai ba piraga nang nangami haidana. Company sidagi tan thokraba revenge ni. Ngasi aina nang bu ikai ba piriba. Aduga amana nang nusijariba yasnagi oibasu yaroi.